ꯃꯄꯨꯝꯗꯣ ꯊꯣꯡꯒꯦ ꯇꯧꯕꯅꯦꯕꯀꯣ ꯑꯗꯨꯗꯣ ꯍꯥꯏꯗꯤ ꯌꯦꯟꯗꯣ ꯍꯥꯟꯅ ꯃꯦꯔꯤꯅꯦꯠ ꯇꯧꯔꯒ ꯄꯨꯡ 3-4ꯃꯨꯛ ꯐ꯭ꯔꯤꯖꯇ ꯁꯨꯝ ꯊꯝꯅꯕꯅꯦ ꯃꯔꯨ ꯃꯔꯥꯡ ꯍꯥꯏꯗꯤ ꯌꯦꯟꯗꯨꯗ ꯇꯩꯁꯟꯅꯕ ꯁꯨꯝ ꯁꯦꯝꯃꯤꯅꯦꯕꯀꯣ ꯊꯥꯎꯅꯦ ꯃꯆꯨꯅꯦ ꯑꯗꯨꯒ ꯕ꯭ꯂꯦꯛ ꯄꯦꯄꯔꯅꯦ ꯑꯗꯨ ꯖꯤꯔꯥ ꯄꯥꯎꯗꯔꯅꯦ ꯑꯗꯨꯒ ꯆꯤꯂꯤ ꯄꯥꯎꯗꯔꯅꯦ ꯊꯨꯝ ꯈꯤꯇꯪ ꯍꯥꯞꯄꯦ ꯑꯗꯨꯒ ꯆꯝꯄ꯭ꯔꯥ ꯃꯍꯤ ꯈꯔꯁꯨ ꯍꯥꯞꯄꯒ ꯊꯤꯠꯂꯒ ꯌꯦꯟꯗꯨꯗ ꯇꯩꯁꯜꯂꯒꯀꯣ ꯐꯖꯅ ꯇꯩꯁꯜꯂꯒ ꯑꯗꯨꯒ ꯄꯨꯡ 3-4ꯃꯨꯛ ꯃꯦꯔꯤꯅꯦꯠ ꯇꯧꯔꯒ ꯊꯝꯃꯒ ꯊꯣꯡꯒꯦ ꯇꯧꯕꯅꯦꯕꯀꯣ ꯃꯌꯥꯝ ꯑꯗꯣ ꯃꯌꯥꯝ ꯑꯩꯅ ꯌꯦꯟꯁꯦꯀꯣ ꯈꯔ ꯂꯦꯟꯕꯅꯦ ꯍꯥꯏꯗꯤ ꯃꯨꯟꯕ ꯉꯝꯃꯣꯏꯗ꯭ꯔꯅꯀꯣ ꯑꯗꯨ ꯐꯖꯅꯕꯨꯗꯤ ꯃꯨꯜꯂꯦ ꯑꯗꯨꯒ ꯇꯤꯜꯍꯧꯁꯤꯒ ꯃꯣꯔꯣꯛꯁꯤꯒꯁꯨ ꯁꯨꯝ ꯍꯥꯞꯆꯟꯈꯤꯒꯦ ꯇꯧꯕꯅꯦꯕꯀꯣ ꯃꯌꯥꯝ ꯂꯣꯏꯔꯦ ꯃꯌꯥꯝ ꯑꯗꯣ ꯃꯈꯨꯝ ꯈꯨꯝꯖꯤꯟꯕ ꯌꯥꯗ꯭ꯔꯦꯕꯀꯣ ꯑꯩꯅ ꯑꯦꯂꯨꯃꯤꯅꯤꯌꯝ ꯐꯣꯏꯜꯒꯤ ꯑꯣꯏꯅ ꯐꯖꯅ ꯀꯨꯞꯁꯜꯂꯒ ꯐ꯭ꯔꯤꯖꯇ ꯍꯥꯞꯈ꯭ꯔꯒꯦꯅ ꯇꯧꯔꯤꯅꯦ ꯂꯣꯏꯔꯦ ꯃꯌꯥꯝ ꯑꯗꯣ ꯑꯩ ꯊꯣꯡꯕ ꯀꯩꯀꯥꯗꯤ ꯍꯥꯞꯇ꯭ꯔꯦꯕꯀꯣ ꯉꯁꯤꯗꯤ ꯑꯗꯣ ꯌꯦꯡꯒꯦ ꯑꯩ ꯆꯥꯔꯛꯑꯒꯦ ꯃꯌꯥꯝ ꯑꯗꯨꯗꯤ ꯃꯌꯥꯝ ꯂꯣꯏꯔꯦꯕꯀꯣ ꯁꯤꯗ ꯁꯤꯡꯖꯨ ꯑꯩ ꯅꯍꯥꯟ ꯑꯋꯥꯊꯕꯤ ꯂꯩꯔꯛꯈꯤꯕꯗꯣ ꯑꯋꯥꯊꯕꯤ ꯁꯤꯡꯖꯨ ꯑꯃ ꯂꯩꯔꯦ ꯁꯤꯗ ꯎꯇꯣꯡ ꯈꯔ ꯂꯩꯔꯦꯕꯀꯣ ꯑꯗꯨꯒ ꯉꯁꯥꯏ ꯌꯦꯟ ꯊꯣꯡꯈꯤꯕꯗꯣ ꯑꯗꯣ ꯑꯩ ꯌꯥꯝꯅꯗꯤ ꯂꯧꯗ꯭ꯔꯦ ꯃꯌꯥꯝ ꯍꯥꯏꯗꯤ ꯂꯣꯛꯀ ꯇꯧꯔꯝꯕꯒ ꯑꯩ ꯊꯥꯎꯁꯦ ꯀꯌꯥ ꯆꯥꯅꯤꯡꯗꯦꯕꯀꯣ ꯑꯗꯨꯅ ꯁꯤꯡꯖꯨ ꯇꯧꯔꯦ ꯑꯗꯨ ꯁꯤꯗ ꯂꯩꯔꯦ ꯆꯥꯛꯁꯨ ꯁꯤꯗ ꯂꯩꯔꯦꯕꯀꯣ ꯃꯌꯥꯝ ꯊꯕꯤ ꯈꯔ ꯍꯥꯞꯄꯦ ꯑꯗꯣ ꯃꯍꯤꯁꯨ ꯌꯥꯝꯅ ꯍꯥꯞꯇꯕꯅꯦ ꯁꯨꯝ ꯀꯪꯅ ꯇꯧꯕꯅꯦ ꯑꯗꯨ ꯈꯤꯇꯪꯗꯤ ꯂꯧꯔꯛꯑꯦꯕꯀꯣ ꯑꯗꯨꯗꯤ ꯃꯌꯥꯝ ꯑꯩ ꯈꯨꯠ ꯀꯩꯀꯥ ꯂꯣꯏꯅꯃꯛ ꯍꯥꯝꯃꯕꯅꯦꯕꯀꯣ ꯑꯗꯣ ꯈꯨꯠ ꯀꯩꯀꯥ ꯂꯣꯏꯅꯃꯛ ꯍꯥꯝꯃꯕꯅꯦ ꯃꯌꯥꯝ ꯑꯗꯨꯗꯤ ꯆꯥꯅꯕ ꯇꯧꯔꯒꯦ ꯂꯣꯛ ꯇꯧꯔꯨꯕꯒꯤꯀꯣ ꯍꯥꯏꯗꯤ ꯊꯥꯎꯒꯨꯝꯕꯁꯦ ꯌꯥꯝ ꯆꯥꯅꯤꯡꯗꯦ ꯈꯤꯇꯪꯗꯤ ꯂꯧꯔꯦꯕꯀꯣ ꯑꯗꯨꯗꯤ ꯍꯧꯔꯒꯦ ꯃꯌꯥꯝ ꯁꯤꯡꯖꯨꯁꯦ ꯍꯥꯟꯅ ꯆꯥꯒꯦ ꯑꯩ ꯀꯩꯁꯨꯝ ꯍꯥꯞꯇꯦꯕꯀꯣ ꯍꯥꯏꯗꯤ ꯕꯦꯁꯟꯅꯦ ꯑꯗꯨꯒ ꯉꯥꯔꯤꯒ ꯃꯣꯔꯣꯛꯀ ꯇꯧꯔꯒ ꯋꯥꯏꯒ ꯑꯝꯇ ꯍꯥꯞꯇ꯭ꯔꯦ ꯉꯁꯤꯗꯤ ꯁꯤꯗꯤ ꯊꯥꯎꯁꯦ ꯀꯌꯥ ꯆꯥꯅꯤꯡꯗꯦꯕꯀꯣ ꯃꯌꯥꯝ ꯂꯣꯛ ꯇꯧꯕꯒꯤ ꯍꯥꯎꯋꯦ ꯍꯥꯎꯋꯦ ꯃꯤ ꯈꯤꯇꯪ ꯆꯥꯗꯣꯏꯅꯦ hả anh nào thằng gì có mềm bạn trong chơi chơi này anh con xa này có mỗi đi một sang tiền của con nó hào đấy
이게 하나. 그치? 무겁다고 먹이 먹어. 뭔가 사람 좀 사는 거다. 뭐 lúc này mấy thì xin chú ơi đi qua chú chú ra cái gồm một dài đi tại em ra bằng ngày còn thao gồm một đi em ra bằng ngày 사과래 em tôi mày nhanh thì trong tao nó ra bên hầu rồi hiền mà hi cái này cái gì mà hi cái bao rồi quả chỉ làm hỏi itu memang sih cing bola siapa kok cing bola nak yang saat ini hele siapa kan 뭐야 깜짝이야 그래 야, 너 그냥
ꯂꯣꯏꯔꯦꯕꯀꯣ ꯁꯤ ꯃꯇꯨꯝꯁꯤꯇꯪ ꯂꯦꯝꯃꯦ ꯆꯥꯕ ꯉꯝꯗ꯭ꯔꯦ ꯃꯇꯣꯡ ꯉꯥꯛꯇ ꯑꯣꯏꯔꯦꯕꯀꯣ ꯁꯔꯨ ꯑꯣꯏꯗꯤ ꯁꯨꯝ ꯆꯨꯞꯊꯣꯛꯈ꯭ꯔꯁꯨ ꯌꯥꯔꯕꯅꯦ ꯑꯗꯣ ꯁꯤꯡꯖꯨꯗꯤ ꯂꯣꯏꯅꯃꯛ ꯆꯥꯔꯦ ꯌꯥꯝ ꯍꯥꯎꯋꯦꯕꯀꯣ ꯑꯩ ꯌꯦꯟ ꯃꯍꯤꯒ ꯑꯝꯇ ꯆꯥꯗ꯭ꯔꯦ ꯁꯤꯡꯖꯨꯒ ꯁꯨꯝ ꯇꯣꯠꯂ ꯆꯥꯔꯦꯕꯀꯣ ꯑꯩ ꯂꯣꯛ ꯇꯧꯔꯨꯕꯒꯤ ꯊꯥꯎꯒꯨꯝꯕꯁꯦ ꯌꯥꯝ ꯆꯥꯅꯤꯡꯗꯦꯀꯣ ꯃꯌꯥꯝ ꯂꯣꯛ ꯇꯧꯔꯨꯕꯒꯤ ꯃꯣꯔꯣꯛ ꯑꯁꯥꯕꯒꯨꯝꯕꯅ ꯅꯝꯅ ꯆꯥꯅꯤꯡꯕꯗꯣ ꯑꯗꯨꯗꯨꯅꯦꯕꯀꯣ ꯑꯗꯨꯅ ꯃꯌꯥꯝ ꯌꯥꯝ ꯍꯥꯎꯔꯦ ꯑꯗꯨꯗꯤ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯤꯁꯨ ꯃꯌꯥꯝ ꯑꯗꯨꯅꯦ ꯃꯌꯥꯝ ꯌꯥꯝꯅꯁꯨ ꯍꯥꯎꯔꯦ ꯂꯣꯏꯅꯃꯛꯁꯨ ꯆꯥꯊꯣꯛꯈ꯭ꯔꯦ ꯑꯗꯨ ꯎꯇꯣꯡ ꯈꯔꯁꯤꯁꯨ ꯂꯦꯝꯃꯦ ꯑꯗꯨꯒ ꯏꯟꯖꯥꯡ ꯃꯍꯤ ꯈꯔꯁꯨ ꯂꯩꯔꯦ ꯃꯇꯨꯝ ꯃꯆꯥꯁꯤ ꯈꯤꯇꯪꯁꯨ ꯂꯦꯝꯃꯦꯕꯀꯣ ꯑꯗꯨꯅꯦ ꯑꯗꯨꯗꯤ ꯃꯌꯥꯝ ꯉꯁꯤꯒꯤꯗꯤ ꯚꯤꯗꯤꯑꯣꯁꯤꯁꯨ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯜꯂꯒꯦ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣꯗ ꯑꯃꯨꯛ ꯊꯦꯡꯅꯔꯁꯦ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯗꯨꯅ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯤꯕꯨ ꯂꯥꯏꯛ ꯁꯤꯌꯔ ꯁꯕꯁꯀ꯭ꯔꯥꯏꯕ ꯀꯃꯦꯟ ꯇꯧꯁꯟꯕꯤꯔꯝꯃꯣ ꯑꯗꯨꯗꯤ ꯃꯌꯥꯝ ꯉꯁꯤꯒꯤꯗꯤ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯜꯂꯒꯦ